COVID-19 unlock thengkhang naina chatharaklabasu Bisnupur district ki manungda achauba kaithel ama oiriba Nambol kaithel asida ngarangdagi khanghodana mi tinba khangen hengalakpana maramoiraga grocery dukan sing natana atai polam sing yonba dukan sing amadi kaithel famba hayengdagi matam kaktana thingzile haina Nambol kaithelda Nambol apunba nupi luki secretary L Premilana ngasi phongdokhrei Moirang Thana Laikai gi Sarukhara Moirang Municipal Council Ward number 12 ki imung kontra rom containment zone oiraba imung sing asida Moirang AC gi thongam santi singi meeting makhada Moirang Kendra Progressive Front ka loinana hathengna na chatuna chana thakna ba polam sing Youth Unity Club Thana Laikai Moirang gi General Secretary yauna club asige miyoi singda ngasi khusinakrei Kumbi Kendra ki waina mara ki mikhal ki dama khana ki Minister N Mangi ki election campaign ga mari lenana mahak ki kumbi da leiba yumda miyam gi mifam amang ngasi pangthokrei thoramadu da mirep oigadoriba N Mangi Kumbi Kendra election campaign committee ki president S Samungo Wangu Terakhong Gram Panchayat ki pradhan P Baleshwar amade Kendra sigi tongan mafam dagi lakpa luchingba singna maruiba mithunglen singoina sarukya ki Defense Minister Rajnath Singh nangasi Lok Sabha gi nongju mifamda India amadi China ani gi marakta unkhatnariba sige hauzik oiriba fibam gi matangda house ta poktokadare India amadi China ani gi marakta Eastern Ladakh ki line of actual control gi matangda opposition party na house ta khananaba taksinbadagi ngasi khanagadoribane Malem gi oina COVID-19 positive oiba masing crore ani lakh mawdrani thoi lising humfutara mangaga chatruka supnamari sukrei leina asina maram oiduna leikidaba misingna lakh mapan lising kunipan chahumgani funi thoi sukrei India gi oina housing fawda positive oiba miyoi lakh ni funipan lising ni futaruka chamri ga kuntaret sukre madi laikana bang amdana COVID-19 maram oiduna leikidaba miyoi lising marifuga chatret ka humfutara taruk sukrei